Ngasi ꯂꯤꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯄꯦꯕꯦꯠꯅ ꯁꯥꯃꯨ ꯂꯝꯁꯥꯗ ꯂꯃꯟ ꯈꯨꯝꯕ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯃꯣꯡꯁꯣꯡ ꯑꯃꯗ ꯃꯍꯨꯝ ꯁꯥꯗꯨꯅ ꯄꯦꯕꯦꯠ ꯑꯃꯒ ꯃꯆꯥ ꯄꯤꯁꯛ ꯈꯔꯒ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯝꯃꯤ꯫ ꯑꯅꯧꯕ ꯃꯔꯨꯝ ꯈꯔꯁꯨ ꯀꯣꯛꯇꯨꯅ ꯄꯦꯕꯦꯠꯇꯨ ꯃꯔꯨꯝꯁꯨ ꯀꯣꯜꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯁꯥꯃꯨ ꯈꯔ ꯄꯦꯕꯦꯠꯅ ꯃꯔꯨꯝ ꯀꯣꯛꯂꯤꯕ ꯃꯆꯥ ꯃꯌꯥꯝꯒ ꯂꯩꯃꯤꯟꯅꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯕꯗ ꯄꯦꯕꯦꯠ ꯃꯆꯥ ꯃꯌꯥꯝ ꯑꯗꯨꯅ ꯃꯃꯥꯗ ꯍꯥꯏꯔꯝꯃꯤ, "ꯏꯃꯥ, ꯀꯝꯗꯧꯅꯤ ꯁꯥꯃꯨ ꯃꯌꯥꯝ ꯑꯁꯤ ꯌꯧꯁꯤꯜꯂꯛꯑꯦ꯫ ꯑꯩꯈꯣꯏꯒꯤ ꯏꯍꯨꯝ ꯑꯁꯤ ꯅꯦꯠꯈꯥꯏꯗꯨꯅ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯁꯤꯕ ꯇꯥꯔꯦ꯫ ꯁꯂꯨꯞꯀꯤ ꯂꯨꯆꯤꯡꯕ ꯁꯤꯗ ꯏꯃꯥ ꯑꯝꯇ ꯅꯩꯈꯥꯏꯕꯤꯅꯨ ꯍꯥꯏꯕꯤꯌꯨ" ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯄꯦꯕꯦꯠ ꯃꯃꯥꯗ꯫ ꯑꯗꯨꯗꯒꯤ ꯄꯦꯕꯦꯠ ꯃꯃꯥ ꯑꯗꯨꯅ ꯃꯍꯨꯝꯗꯒꯤ ꯊꯣꯔꯛꯂꯒ ꯁꯥꯃꯨꯒꯤ ꯂꯨꯆꯤꯡꯕꯗꯨꯗ ꯍꯥꯏꯖꯔꯝꯃꯤ, "ꯁꯥꯃꯨ, ꯁꯂꯨꯞꯀꯤ ꯂꯨꯆꯤꯡꯕ ꯑꯃꯗꯤ ꯃꯔꯨꯞ ꯃꯄꯥꯡ ꯄꯨꯝꯅꯃꯛ ꯃꯐꯝꯁꯤꯗ ꯏꯆꯥ ꯄꯤꯁꯛꯁꯤꯡ ꯂꯩ, ꯑꯗꯨꯒ ꯏꯔꯨꯝꯁꯨ ꯀꯣꯛꯂꯤ꯫ ꯃꯔꯨꯞꯁꯤꯡꯅ ꯆꯥꯟꯕꯤꯗꯨꯅ ꯃꯈꯣꯏꯕꯨ ꯅꯩꯈꯥꯏꯕꯤꯒꯅꯨ, ꯊꯩꯗꯣꯛꯇꯨꯅ ꯆꯠꯄꯤꯌꯨ" ꯍꯥꯏꯅ ꯄꯦꯕꯦꯠ ꯃꯄꯤꯅ ꯍꯥꯏꯖꯕ ꯋꯥꯁꯤ ꯇꯥꯕꯤꯗꯨꯅ ꯁꯥꯃꯨ ꯄꯨꯝꯅꯃꯛ ꯊꯩꯗꯣꯛꯇꯨꯅ ꯆꯠꯅꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯃꯅꯤꯡ ꯊꯪꯕ ꯁꯥꯃꯨ ꯑꯗꯨꯗꯤ ꯃꯤ ꯎꯁꯤꯠꯇꯕ, ꯃꯉꯛ ꯀꯟꯕ, ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ, ꯋꯥꯡꯏ ꯆꯥꯎꯏ ꯍꯥꯏꯕꯒꯤ ꯅꯥꯄꯜ ꯌꯥꯝ ꯀꯥꯕ ꯁꯥꯃꯨ ꯂꯝꯁꯥ ꯑꯣꯏꯔꯝꯃꯤ꯫ ꯁꯥꯃꯨ ꯂꯝꯁꯥ ꯑꯗꯨꯅ ꯊꯑꯣꯏ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯦ ꯄꯦꯕꯦꯠ ꯄꯤꯀꯅꯥꯎ, ꯅꯪꯅ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯌꯥꯒꯗ꯭ꯔꯣ? ꯃꯤꯒꯤ ꯂꯝꯕꯤꯗ ꯀꯩꯗꯧꯅ ꯅꯍꯨꯝ ꯁꯥꯖꯤꯜꯂꯤꯅꯣ, ꯅꯔꯨꯝ ꯀꯣꯛꯁꯤꯜꯂꯤꯅꯣ?" ꯍꯥꯏꯔꯒ ꯄꯦꯕꯦꯠ ꯃꯆꯥ ꯑꯃꯗꯤ ꯃꯔꯨꯝꯁꯤꯡꯗꯨ ꯃꯈꯣꯡ ꯑꯆꯧꯕ ꯌꯨꯝꯕꯤ ꯃꯥꯟꯕꯗꯨꯅ ꯑꯃꯨꯛꯇꯪ ꯆꯕꯦꯠ ꯆꯕꯦꯠ ꯅꯦꯠꯈꯥꯏꯔꯝꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯄꯦꯕꯦꯠ ꯃꯄꯤ ꯑꯗꯨ ꯃꯆꯥ ꯃꯌꯥꯝ ꯁꯤꯈꯤꯕꯒꯤ ꯃꯩꯆꯥꯛꯅ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯆꯦꯛ ꯆꯦꯛ ꯈꯣꯡꯗꯨꯅ ꯇꯦꯡꯊꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯥꯃꯨ ꯂꯝꯁꯥ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯆꯩꯔꯝꯃꯤ, "ꯅꯪꯅ ꯑꯩꯈꯣꯏꯁꯤꯕꯨ ꯄꯤꯛꯏ ꯍꯥꯏꯗꯨꯅ ꯎꯁꯤꯠꯇꯕꯅꯤꯀꯣ? ꯐꯩ, ꯂꯝꯍꯦꯟꯕ ꯁꯥꯃꯨ, ꯑꯄꯤꯛꯄꯒꯤ ꯏꯇꯤꯛ ꯈꯪꯉꯨ, ꯏꯆꯥ ꯁꯤꯈꯤꯕꯒꯤ ꯅꯊꯛꯇ ꯂꯃꯟ ꯈꯨꯝꯒꯦꯗꯣ" ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯁꯥꯃꯨ ꯂꯝꯁꯥꯗꯨ ꯀꯔꯤꯝꯇ ꯇꯥꯁꯤꯟꯅꯗꯅ ꯃꯌꯥꯝꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯄꯦꯕꯦꯠꯅ ꯁꯥꯃꯨ ꯂꯝꯁꯥꯗꯨꯗ ꯂꯃꯟ ꯈꯨꯝꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯁꯥꯃꯨ ꯂꯝꯁꯥꯗꯨꯒꯤ ꯃꯌꯥꯡꯂꯦꯟꯗ ꯇꯣꯡꯂꯒ ꯃꯆꯤꯟꯅ ꯇꯛ ꯇꯛ ꯍꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯣꯏꯅ ꯍꯜꯂꯛꯄꯗ ꯁꯥꯌꯣꯟ ꯐꯥꯎꯔꯦ꯫ ꯑꯗꯨꯗꯒꯤ ꯄꯦꯕꯦꯠꯅ ꯃꯔꯨꯞ ꯍꯌꯤꯡ ꯃꯌꯥꯝꯗ ꯍꯥꯏꯖꯗꯨꯅ ꯁꯥꯃꯨ ꯃꯌꯥꯡꯂꯦꯟꯗ ꯍꯨꯠꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯔꯨꯝ ꯊꯨꯡꯖꯤꯟꯍꯟꯗꯨꯅ ꯇꯤꯟ ꯆꯥꯍꯜꯂꯦ, ꯑꯗꯨꯒ ꯅꯥꯏ ꯑꯣꯝꯍꯜꯂꯦ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯌꯥꯡꯂꯦꯟꯗ ꯁꯥꯊꯤꯅ ꯄꯣꯝꯂꯛꯄꯗꯒꯤ ꯅꯥꯄꯟ ꯆꯥꯎꯕ ꯂꯝꯍꯦꯟꯕ ꯁꯥꯃꯨ ꯂꯝꯁꯥ ꯑꯗꯨ ꯅꯣꯡꯃꯗꯤ ꯕꯣꯝ ꯇꯨꯗꯨꯅ ꯁꯤꯔꯝꯃꯤ꯫ ꯄꯦꯕꯦꯠꯅ ꯄꯦꯜꯂꯗꯨꯅ, "ꯇꯁ, ꯀꯝꯗꯧꯏ ꯂꯝꯍꯦꯟꯕ ꯁꯥꯃꯨ, ꯂꯝ ꯍꯦꯟꯈꯣꯗꯅ" ꯍꯥꯏꯔꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯞꯅ ꯄꯥꯏꯈꯤꯔꯝꯃꯤ꯫ ꯃꯣꯔꯦꯜ ꯑꯣꯐ ꯗ ꯁ꯭ꯇꯣꯔꯤ: ꯆꯥꯎꯏ ꯀꯜꯂꯤ ꯍꯥꯏꯗꯨꯅ ꯑꯄꯤꯛꯄ ꯑꯁꯣꯟꯕꯁꯤꯡꯕꯨ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯍꯧꯅꯗꯦ꯫ ꯑꯄꯤꯛꯄ ꯄꯦꯕꯦꯠꯅ ꯅꯥꯄꯟ ꯆꯥꯎꯕ ꯁꯥꯃꯨ ꯂꯝꯁꯥꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯃꯥꯏꯊꯤꯕ ꯄꯤꯈꯤ꯫